ꯈꯨꯔꯨꯝꯖꯔꯤ ngasi manipuri mapi mayek online class asida aina takchadoriba mapi mayek asigi maming yang mayam miyang tabiu yang haibasi akoi gi bangla bornamalana ontostoya ka ya konthoktana unusar yang haibadi yanglen aduga gi launa sajaba mapi mayek ni mayaming minute kai manungda akoi khangbinarasi ngaugi konthok amasum mahaki stroke kaya da ibano habisi miyam board miyang tabisi yang si mayam na iba matamda yam na wana thui adubo yang iba si hairagadi si kesu kena tau ganai problem mo ganai thajade yang asigi maming yang se koi mite marona yang se sondagi sumai torani mai toraga chiga kot khani adedi ngolon sumna simami yang asige yang asi stroke kaya de ibano haibase khoi amtang miyang tabisi aina iribase mayang biu yang asi stroke amada ta ibani adebu ai kadom de kot pana habase mayam yang biu asi leire aduga gi asumai taraga sumai puraga asiga taraga yang asi dirty one step angi stroke mayam hajik yang bire hajik yang na aikoina si yang len aduga yang na amu jarake yang na yerum yerum mayam tabisi asigaina konthok ani ga icheri basi amana yang len bananche yang len che hajarake asiga yang adimaka atap ngolon sum lai etnap aduga na lonchum aduga yang len aduga gidi angkamu ierum asiga yang adimaka etnap adimaka rai adimaka dagi unap adimaka mit lonchum ierum yang tabis asiga loina na ngasigi manipuri mapi mayek online class matang asida losinjare miyam bamu khurumje